ngasi ay phong singdagi maru oiba paw khara khongkacharaga mayamda share tawjige ahanbada AR ga lalhobagana more lambi da lalonba sing ukai takle Imphal more lambi AR na tawning bata tawre is ek policy lakpada Manipur gi maru oiba lambi ni haina launariba Trans Asian Highway number 1 Imphal more lambi da Assam Rifles ki personnel sing amasung khulai paiba kuki UG group kharana lalonba sing ukai takle Deputy Commissioner gi mahuta Assam Rifles na lengak pigi phibam da leide Imphal more lambi da pot sei puthok pusin tawriba miyoi kharana pauksi asida hai haukiba March thadagi COVID laichet lakpadagi India amadi Myanmar ngamkhaida athingba thamlakhibadagi matam sangna lambi asida gari chathok chasin tawba leptuna lakhibani State lengakna district lana gari chathok chasin tawba yarakpa amadi Imphal more lambi hangdorapadagi Myanmar gi namphanglong kaithel thong hangdrabasu more digi postai lauragi Imphal puraktuna lalon itik khara tawba haukiba thadagi haunarakibani lambi asida pot puba gari sing satpa horaklaba matung asida Assam Rifles na matam kharagi mamangda China na saba postai sing puthok pusin tawba thingduna lakhi madugi matung tarakpada athingba du khara komthorakhi makha tarakpo oina khudeng thabida leiba Assam Rifles ki kangbuna pot purakliba gari sing adu pot thanna hapa yaroi gari gi asanba sang adugi tangkhaitamak pugadabani haina pot thanna hapa gari sing phagatpa horakhi madugi matung tarakpada gari sing su kibadagi pot tangkhaigi sangtamak haplaga pothorakpa haunakhi haujikna amuk khudeng thabida leiba Assam Rifles ki kangbu asina gari khudingmakta purakliba potlam khudingmakki case memo utkadabani makoina pot lauriba dukan sing adu register tawba oigadabani madu natrabadi pot puba yaroi haiduna athingba thamjilakpadagi lambi asida gari thauriba amadi lalon itik tawjariba miyoi singda sauna awaba ama ohele haiki makoina more degi yumgi sijinanaba purakpa potlam sing phawba pot leibigi case memo pidrabadi puba yadabagi phibamda lakle loinana more da leiriba pot launariba dukan sing asigi manungda register tawdaba kayasu leiribane maram asina lambi asida gari thauriba amadi posai lalon itik tawriba miyam hainingai leitan awaba mayokna hale haiki Manipur lengakna lambi asi phibam phare Manipur phawraga India dagi Myanmar Thailand yauna khanongpok Asia gi lebak ya samnariba maru oiba lambi ne lambi asida lalon itik tawbada natana lamkoiba singna satok sin tawbada nungaina chatpa ngamle haina claim tawrabasu hojik oiriba lambi asidi mawong maril tadre haiki amaromda mori amari tengnopal lauriba lalhoba singi tax ki sanphamdi pot hanthana pure haiduna hanthana laude hanadagi trip amada lupa sani ge yankhai lauramba do hojik so adumak lauri masi pidragana gari sienbada ayet apan piribane loinana kian khanganbagi thabak sing satharibane phibam asida asum salabadi Imphal more sector da lalon itik tawbada saun akaiba pilakani lengaki maikedi hojik oiriba phibam asida miyeng sangbiduna yengsinbiu haina appeal tarokli haina poksi sida makhatana fungdurakli Atopa maru oiba paw manamu NSU lambi thingba yauna khongjang kya sangsinkhre yum manga thugairam le NSU Protection Committee gi mihut singna Chief Minister Biren unakhre Imphal West District ki Koktrukta sagatliba National Sport University asibu Kangpokpi District ki manung sanhanba yaroi haba demand tawraduna National Highway 2 Imphal Dimapur lambi thingjinkre amaromda ngarang numidang laima khongna sakhangdaba singna yum manga mang takhalamle NSU Kangpokpi District ki uhen kiba yaroi haiduna National Sport University Harauthul Protection Committee gi miyeng makhada khurkhul senjam chirang kanto sabal shekmai leimakhong singam kauktruk senjam khunong na chingba khul gi masing yamlaba khunja singna irang horaktuna ngarang dagi hauna National Highway Imphal Dimapur lambi thingduna lakhibane khongjang adugi makha tarakpa oina ngasisu Imphal Dimapur lambi gi kangla tongbi dagi horaga sekmai kaithel phawbada miyamna lambi thingbi khongjang chaung sangsingki khongjang aduna maram oiraga lambi asida state lana sakhigadaba amadi Guwahati romdagi sanglakpa postai puba yauna masing yamlaba gari sing lanthok lansin yadabadagi panduna lekhi lambi thingbi khongjang aduga mari leinena khongjang loi amana hai NSU sagatkiba asida politics ki oiba khadrak mayamdu sangbiraklagano lengakna marai ani longmigi thabak tawbiragano asengbadu miyamna khanganbiro khongjang asiga mari leinena mamangna miyamgi demand thamkhre khongjang loi aduna makhatana hai Imphal West District ki manung chanbada leiriba Harauthel hairiba lamasi khul ahumna kathoklaba matung leibak sigi Prime Minister na ayaba pibibadagi National Sport University saba horaba asida thengthang kyarakta yetpa piri
मियामना तालिबा डिमांड असी फंगद्रिबा फावा खोंजंग हनबा लेतना चंगसिनखिगनी करिगुंबा यानबा पुरक्तबा तारबदि सकमाई एसीगी एमएलए असी बॉयकॉट तौरगनी हाइना खोंजंग लोय अदुना मखाताना फोंदोरखी अमरोमदा लैमखोंग सिंगमांग खुंदारिबा कंगलुप सिंगी मरक्ता उंखनबा थोकपगा लोइनना ngarang numidang pung nipan romda taba matamda masak khangdabasingna kangluk amagi yum manga romda thugaiduna amang ata thokolam lei loinana khul sangduna miyoi nipan amasu tamthina puramadagi miyoi ahumdi hospital lekana khre hairi thaudo asigi mari leinana laimakhong singmang village authority ki secretary oina thaupuriba moirang them Rabi Chandrana phungdorakpada ngarang numidang thokiba thaudo aduna ahanba nate laimakhong singmang da leiriba masing yamjadaba phurup amabu masing yamle haiba matagum makhoi gi makhada leitaba yade haibagi mauna khana sainabagi thaudo wathok kayam ama thokiba leire Imbhal West ki manungsana leiriba laimakhong singmang asi Kangpokpi district ki manungsanba yaroi wathok asigi matangna lenga na tumina leibigano hena khudongthiba thaudok laktringai haujik leidiba lenga asina district ki sai anaba leidiba laimakhong singmang gi wafam athubada loishin biu lenena hanadagi nungsi chanana leirakliba phurup singi marakta makha tana nungai hannadana ba thabak sinbigano haina maknasu appeal tarokli mapalomda thokpa yamna nungaitaba thaudo amanamo UP da nupa amana marai yenarapada magi nupi gi makok kakhrei makok adu police station da purakhrei ngasi ayu aki tujungningai thaudo amada Uttar Pradesh ki banda da miyu amana ma ki loina binupi adubu maramcha chumde singnabadagi manga kakhat khrei amasum tatlaba magi makok aduga loinana police station da lakhre amasum police surrender tawkhrei onthokna tamthiraba thaudo asigi matangna police ki matung ina crime asida senariba Sinar Yadav Kauba miyu aduga maki masagi sei kuntraga manga surabi loinabi bimlaga khatnabagi thaudo ama thoki Uttar Pradesh ki Bandar district ki manungsana leiba Netangar locality da leiba makhogi yumda ngasi irai numit ki ayuk pung 8 makhairom tabada akanba marai ama yetnarakibadagi thaudo adu thokibani hairi maduda phathaba ngamhodaba asawba amadagi Sinar Yadav Kauba nupa aduna athauba khulai amana mahaki nupi adugi manga adu kakthakhi amukka hena ngakpadi nupa aduna magi nupi adugi manga adu kakthatpada natana kielaba makok adubu puraga mahakna Baberu police station lakhi amasum masana police ta surrender tokhi haina superintendent of police Mahendra Pratap Singha sahona haiki police ta masana lakraba senior yadapo police na phakre amasum mi hatpaduda mangna sizinakhiba khulai adusu recover tawre Nupi adugi Hakchang ado haujuk forensic test ama sathanabgi damak thakre haina police na haikiansu boxiyesna makhatana phungdorakli lusilakpo oina Manipur thokpa thaudo wathok maru eba ipaw amani katanga mayam hapsaramge barada leibi nupi masama da yengba nuwaitaba thawong satharubani haiba yumbu jail da thajinkhre masama ki asanba baragi yumda thambi sei 13 romgi nupi masama da miyoibegi ikai khumnariba Hakchang gi saruk yengba nuwaitaba mawongda utlubani haiba bara adugi yumbu Singjamei thokchom laikai khoisnam Ibohal se yangkhai gani pan apokpa lekidraba case amorabi special judge proxo Imbhal West na ngasi jail thajinkhre thaudo asigi matangna class 10 da tamliba sei 13 ki nupi macha asigi apokpina lamphel da laiba women police station Imbhal West da wakalakpadagi police na FIR register tawduna proxo aki under section 8 ki makhada investigation satharakhi apokpina police ta wakalakibadi maki masanupi asina baragi yum adugi bathroom dagi tholakpa matamda accused asina yengma nuwaitaba thawong utkhi asiguma thaudok da natana accused asina victim asida toina yengba nuwaitaba thaudok sathabada natana angakpo wafam kya phawba accused asina phungdorakhi police na thaudo asigi matangda accused asibu tha asigi tareta pharaba matung numit humni gi police custody da remand thamlakhi police custody remand loiraba matung ngasi special judge proxo Imbhal West da accused asibu puthoklaba matung court na yembu asibu judicial custody remand prayer gi damak ngasi jail thajinkhre hainasu boxiyesna makhatana phungdorakli atopa paw manamo Brindana file torakpa criminal petition gi notice issue tawkhre Manipur Police Department ki additional SP Thanaujam Brindana petitioner oiduna High Court of Manipur da file torakpa criminal petition ama court na lakhwalaga khanaraba matungda petition asigi respondent singi maraktagi number 1 State of Manipur da notice issue tawkhre petitioner gi criminal petition asigi number 22 of 2020 ne petition asi State of Manipur yauna mari lenaba police officer sing amasum lanai miyoi amaga punna mangabu respondent oina konsilaga makhoi gi mathakta file tawrakhibani
Matter asi ngasi Justice Ahanthem Bimolgi benchki cause listki item number 1 list tawki. Court na case asi lokhalakpada petitioner gi makedigi counsel M Gonedorna Saryaki. Loinana petitioner gi wakat sing taraba matungda court na respondent number 1 da sayol mari gi manungda pakum pirakadaba notice issue tawki. Court na issue tawkiba notice asi respondent number 1 State of Manipur gi maikeda lebliba additional advocate general M Rabina accept tawki. Court ki notice asi laukibadagi case asi mathang thagi marida amuk hana list tawnaba direction pikhi. Loinana case asi gi party punamakta makhoigi counter objection natragana affidavit sing file taroknabagi lifti court na pikhi. Petitioner gi petition asi sai kharagi mamangda mari renaba police ki report gi close toksinkraba case amabu police na nahaunana revive tawjage haijarakibada ayaba pikhiba subordinate court amagi order bu challenge tawraduna High Court of Manipur file tarakibani hainasu pauksiyesna makhatana fongdoraglen. Thank you.